ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣꯁꯨ ꯃꯃꯥꯡꯗ ꯊꯥꯒꯠꯂꯝꯕ ꯍꯥꯏꯕꯗꯤ ꯈꯨꯕꯥꯡ ꯃꯩꯒꯤ ꯃꯇꯥꯡꯗ ꯑꯃ ꯂꯧꯈꯠꯆꯒꯦ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯁꯥꯡꯉꯣꯏꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯇꯦꯟꯕ ꯑꯃ ꯁꯨꯝ ꯁꯦꯝꯖꯒꯦ ꯇꯧꯖꯕꯅꯤ ꯍꯥꯏꯕꯗꯤ ꯈꯨꯕꯥꯡ ꯃꯩꯒꯤ ꯃꯔꯛꯇꯒꯤ macha ama sum lokhotchage mayangi oina sum nungaina bhai tare ko sumaina video se kharaga sum marakta su khubang mai matana su kharaga sum thaga charka haidana haijari kaigino da igi viewers sing ja akhoi palmistry gi matang da yam khangning ba mayam aduga hangna su mayangi sum yengjagi bukko aduguma mayam yauri ba aduna sum mayam da su knowledge hoy gedoba haiba tare ngasi yeng biri bisinau sing oina video se lokhotchabani aduga loinena wafam amana hojul jikse dum ayhana yengjariba mai gi result pi da khar lai ri ko adu ai pi na bo hona jari ngasi yeng biri sinau sing marta yawir ga su pi na bodum hona jari thuna losin jara ani haidana smai thamjage adu anobo yeng bining ba sum mayam comment pi re ko kamai taw gadage kamai paw phawna gadage na mayam haire ko ado ai ge description da ai ge whatsapp number amadum hap jarage ngasi gi jedum hana su dum ai community post ga dum hapiba ado ngasi gi videos gi description da ai ge whatsapp number yawune adu da changbiro adu ga message tobiro call di tobiro kan haidana haijari kaigiro da mi sum atotopa mayam paw sum phawjila ga da ai karam na karino gyan ta da sum yawe aduna phone jai ayamba pai di ko asigi number sida torok pusing aduna whatsapp ta message han thabiro haidana haijari khuba ke photo ha raita thajam biro kono adum kamai tawgadage kamai yengade hai step to sum adu khanaraga adu maina tawsi haidana smai thamjage adu ngasi ahangna thamjari bja masina ahangna su sum mayam ge result sum piru matam da adum ayamba su sum chumba aduga sigi palmistry gi wensu achum boy bhai tar aduna lakhochabani madudi lifeline haidana ma lairi bja masi si munna khangdab su yawguni ko mayamna aduna I picture ma dum thoalage khowa ke ko lifeline na lairi bja lifeline sigi manungda atopa line khara sum lai bhai tar ko masi mayam adum yawna rangani ko aduga yawdo mi su dum yawgani adu ngasi gi video sidi adugumba lifeline manungda sumaina lairi ba line ja masi gi matang deni masi akoina support line na tagna engines line har khangnabane palmistry gi maron da ko ado yamna phaba line am oi bhai tare madudi kyamu phage hapam batamda akhoi gi lifeline sida atopa line myam crossing kyam chat pe yawri madu hairi ba sahi matang di oina akhoi gi hang tawjuru ba thabuk oi bai simpham oi bai ko natraga ai gi mahi gi lamdoi bai natra imung munung gi bai adugum problem khara sum thengna ba laigani lifeline da sumaina crossing khara lai bising je adubu sumaina manung da lifeline manung da support line kari gum lai raba adoi ta di hairi ba ayar apan awana thengna ga da bising ja sidigi khara ma khaidoi su ngak thokpa dum oi masi adugi matik yam phaba mai ni ko masi akoina palmistry gi maron da su sum hainari bise masi aihaki itung gi da ko hari ba lairi mi do Nahakki natung gi da akhoi gi sembi mapu hai tar ko lai sina support tor ga leibu gum bane haibadi kaino haiba matam da nahana awana thodok tholokpa matam da Nahakki oi ga da ba support to gi da ba mi ji dum lai ga ne ba ai paisa gi matha sabo oi tar ga su matang du da aihana paisa ama kai ma ni ru matam da natrag mi on da hai ru matam da mateng to gi da mi leiba imung manung gi sinau oi bi halaman oi bi ko adu natrag imung manung na taba ai gi maru mapang oi ba su yai ba ahangna awaba ta matam dai tar ko khudong thi bagum ba dum thokfu matam da kana gum amna accident am thu ekhalas adu itar ga sumaina leiba mi ja man yam kana so ga da base so da bagum ba adigi soiba matang da mahakpu support taw ga da mahaki da mutta kahani mating taw gi da mi ji heta phang bagum ba adum moi ba tar ko adum oi ba yamna phabo oi bane ba ado masi sukang khang da ba mi mo oi ba suai ba nangi support taw gi da ba tholok ka da base ado yam phaba support line haidara natrang agents line hair ga khangna bani ko aduga hari ba line je masi hayeng nahana yum bala ba matung ko kanaguma pakhang sabi gi na to aba mo oi re kari gum mo nahana yum pala ba adu ta din ha ke life partner do aduna nahakpu support taw oi ne ba haibadi Nahakki thabak thoram oi bai nahana tawjari ba hona jari sing do mahana su adum mateng pangsilakpa aduga laimina ba nungai ba support tawmina ba haibitar ko adugum oi gani ba yamna phai ko aduga loinana nahana ahal oirak ba matam haibadi ahak se sonjalak laba ahana ahal oisalak laba aina hana khukan pangandana haibadi ai haksang fuadan khotana leiram ba du natraba sahi jina yamjala ba matung da di ahaki icha ahaki isu no phawba ahak se lu na thambi ba luna tawbiba adugum oige doribani yamna phaba adugum ba line masiba khoina support line natrang agents line har khangnei
मसीनी अहना पालमिस्ट्री के मतंग से वीडियो से सुमाइना मते मते मजा मजा खर सुम थागत चरके सुम मयाम के नॉलेज होइना भाई तारे को ये सिनाव सिंग यावी रे सिंग के मरकता अदुगुम्बा सपोर्ट लाइन अदुगु नतगना एंजेंस लाइन हाइब तारे को थमाइना लाइन जे अमा दिगे बि हेलब अनि अहुम मरी के लेसन बे यावी मी अदुम को यामनो फबोय को अदुगा मति एम तंग लय बो ओइ तारगदि हाइरि सही मतंग दो अदु बोक्ता मा के सपोर्ट लाइन जे फंगबोय गनि हाइबदि कनागुमंगे लाइफ लाइन सपोर्ट लाइन खत तेलप का लैरबा अदुइ तादि माकी अहलमन ममा आपा हाइब तारको माना मागी दमत सपोर्ट तौबिरमबजे ममा आपा से काइनाबुगुम्बा हाइबदि लैखिदबुगुम्बा लैदना सिगुम्बा सही मतंग ओइगनबा अदुगुम्बा सुम ओइनै हाइ तारको अदुना याम फबा मयिनी सपोर्ट लाइन लैबा एंजेंस लाइन लैबा हाइबजे अदुना हाइरिबो लाइन से अदुकि मति फबा पालमिस्ट्री गोइनदि मसी यामना अफबा लाइन हाइदना सुमाइन थमजगे ngasi video se matang swai duration jage asigumba video marumakta su khar sum thagat charke agi subscriber agi viewer palmistry gi matang da yam interest leba dum yawri adugi khanjar ga video se lokhot chabani haidan haijeri yengbiri bu khwai pung pu channel sina thagaba phongdok chari matang swai da video se losin jarge kanglai fa imana yai fare